Hello, ma'am. It is quite punamak kuiray mobile ka paidaba. Ngarang nung dangzi pung tara makhai muk taramani. Ay mobile ngakting giyengen tumdaboy tawsida. Mobile sida kari ngangnari kari tawri kai kem khangdreda ngasi numit mari mangani si ingonda. Ada tumni mali tawdna mobile da dum tabo yengboy tawduda. Indigenous pillar yung bagi matang da kanagumba miyoy kharna moy gi wafam khara phongdo me ai fazana khara tare tumdoboi ni ko pung 12 makhai dumai tasla minungda ada tare khara tabsi da moina haisi maroina khoigi pangan isinaw amana haibado haitare mage wadu ne aina react tawning is maruina mana isi makoisi government gi notification matung inna indigenous people singrabani akhoi gi jeans ta akhoi gi e da kari da dna da akhoi indigenous people gi kenosi yauraga leirabani KUKI gaujik lan tawnari ba sigi matung da akhoi ga noiga mu khanna chainara piyai phuna chainara piyai e nai tanar piyai kai haibro kai na dumbo wai wata kharju phongdok ko male man ado aina haijaning is ma'am yarga dai videos ketang share to view ko ai videos share to view kaina pak haigan de ado ketang share to view maroina mak yaungna bai ta indigenous people gi artrazi native people gi artrazi samlapna ai monda kainom haijage mayamju adum khana view naina view aina phongdok chaningi bu wai wata singji chumi lali hairagugasu comment da kari da phongdok piramo pithribi da lairiba sports any sports events kudingi prize yan thokpasida competition tawbasida first second third organizer kangbu event bu kano tawribu kangbu duna prize pirise first second third ne sports to siliba organizer judge referee aduda singduna yeng is first kanantai second kanantai third kanantai sineba si omjineba selection tawbis adugo first taba club yawi second taba club yawi third taminaba club yawi asigi first second taba singje khangarba matung first second third sineba first priority any sports event da khallise World Cup FIFA World Cup football do ero cricket do ero long tennis do ero swimming do ero cycling do ero shot put do ero javelin do ero any sport first second third aduga organizer kangbu singduna consideration da hai tare ne consideration da consolation prize kumba khara moi tara mari manga ama kunnama ha adumaina piyo ado khoini yeng is the first second third ne consolation do na tie kodam mena lamjen je cheminare ha lamjen je cheminare Meitei Zu NAGA Zu KUKI Zu Pangan Zu lamjen chen do re boji lamjen chen was the first second tari kambu je kanano ai kanada natraga first taminer je kanano ai kanda sida Meitei ga NAGA ga ha Meitei ne first tarambe second tarambe third tarambe NAGA fruit ta leiriba NAGA sinau singi fruit kharna first tarambe second tarambe third tarambe Meitei ga NAGA ga first second third leidre atai leiriba KUKI ga aduga pangan kangbu de consolation prize ne khanbiyo consolation prize ne akhoi Meitei gi da thawdo watho khara thokpa matamda babok mamai phamba haibam leiba babok mamai phamga dur mi je kanano ai kan ya nan bada sahi liraba ahan khwai digi ioi oiraba mi duneba respect ama tawbaga loina na mangonda mamangda phambiyu oina haidus adugi ahan duna thengna laba kanagumba naha amana
yumbu dubu thoburon dubu nungsibagi ni khangde mahangna condition khardagi ngantana lae somdadi matam yoksile isei nungmaidi hogdabi yadre adudi ahan do leitren khallo angang aiduna pham leren khallo do angang edi yam angang nateko chai yankai umpu surombe ai ha umpu elambe adu singduna mamang phamane adu singduna mamang phamgraba matungda ahan kangbu duna tungda laagadi asai mamang da phamgriba babu ahan ne na phamgriba kangbu da hagolo haibada yadeba yadebe athri makoi bu tanthoi phamgrame magi nongmagi sit pigrabne adu ahan lai nang hagolo yaba nate adu indigenous people is kana noi kambada asa ihan nana adum thogdo wathokta mamang phamgiba kangbu do gyan taraba mamang phamgiba kangbu do adugumba kangbu ne ba indigenous people has gyan taraba yana na mamang da phamgiba thogdo wathokta luongbada sorata dev karamada tawba kanda aduga noi na sana khoi di indigenous people nei khoi gi genes ta yaure khoi gi dna da yaure na kan kan zungangi phuna chenebe wa zungangi phuna chenebe wa do social media thola ngangbi gno ko ngangbi gno leba masa ta daba noi gumba se leiraga ni leba wa tho oi disi aduna hak na sana indigenous people ne khoi gi genes ta yauraga leire khoi gi dna da yaujare khoi si native people ni government ge je thok yaure ai ba taraga di ngasi gi 15 October Manipur the total shutdown tauriba kari maram ki forcefully India government akhoi gi ning thobu silong da kauraga merger tawon gi bagi adugumba black day do akhoi na nungai taba phongdok poina ngasi 15 October je Manipur pumma da total shutdown tawe maroi ne belly dai ta belly the total shutdown tawba sida nak nasana indigenous people ni native people ni khoi gi genes da khoi gi dna da yaujarbani government ge je thokrabni hairaga na khoi na tari bu khunjing bazar pali bu khunjing dina kadabgi thong hangaga leirin kadabi thong hanga leirino indigenous people lo do 15 October total shutdown ki meaning khangdawra do de adu indigenous people ki keno ra do mentality ra ha na khoi gi leiriba signboard sing du de ngo dukan any market business establishment any signboard amadi yengo na khoi na kari maming thon ge kana go meyaro me ko sangai lokta kain to yarongoni khari yarongoni adu 95% almost 90 almost 100 hai tare adu dadi kari thai na khoi na sa gi oiba wahi wata ha lai tin goi ba lam tu gi oiba ma noi thai tha dra mai manipur de horok chorok ne har ga manipur ga mari leina ba lam maming sa maming adu ga lei maming lei ri blokta adu da di noi amata tha de tha bra ne tha de tha bra ha na ta hero ne tha bra ne tha de ne adu indigenous people ne har ga ngasi manipur pumba da marui na khoi gi belly da total shutdown tawba kanda noi na tari bu khunjing da market to kadabi open tor len adu indigenous people lamo oibagi manipur je india government forcefully locksin gi bagi noi nungai ta bu phongdok pagi phongdoi bra bu dukan hangdok leraga Meitei khona nungai te hena thong thinge noi nungai te ga dukan thong hang le adu indigenous people la bu ha lamjen chen ba the first second third ne bi yingi noi lamjin chen badi yawe ba first second third ta de noi long khongdong ma sora de ba karamadi lae ba ka ba adu babu mama pham go do noi isai hogra matung da noi lae yan ta ra haisa isai hogra matung da adu di kai dawi noi maning da lae ju thapam da vendor da ekhoi na han ju tha lai re ba noi kon changsil le ba adum wari watai sa thangmin na bdigi kai dore kevalam da khoi punna phamin re tanjaj da police angsil le police na khoi je phare kai de no hanga ne kana han le mi moi han le man mafam ji da hairoi dro khoi di kon chang pan
ꯍꯥꯏꯔꯛꯀꯅꯤ ꯅꯣꯏ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏ ꯀꯣꯟ ꯆꯪꯉꯛꯄꯅꯤ ꯃꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕꯅꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯇꯧꯔ ꯈꯪꯅꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕꯅꯤ ꯁꯤꯅꯦꯕ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯈꯪꯉꯕ ꯑꯗꯨꯒ ꯑꯃ ꯀꯅꯥꯅꯣ ꯄꯨꯟꯁꯤꯜꯂꯨꯒ ꯈꯨꯄꯥꯛ ꯆꯥꯅꯤꯅ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯅ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯊꯣꯛꯂꯛꯀꯅꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯋꯥ ꯀꯟ ꯉꯥꯡꯉꯤꯕ ꯏꯈꯦꯡ ꯅꯥꯏꯈꯦꯡ ꯇꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯖꯤꯟꯗ ꯗꯦꯅꯦꯅ ꯑꯩ ꯃꯤꯡ ꯄꯜꯂꯣꯏ ꯀꯝꯃꯨꯅꯤꯇꯤꯁꯨ ꯌꯥꯝ ꯄꯟꯅꯤꯡꯗꯦꯀꯣ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯊꯣꯛꯂꯛꯑꯣ ꯕ꯭ꯂꯦꯝ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯗ ꯋꯥ ꯑꯃ ꯉꯥꯡꯗ꯭ꯔꯤꯉꯩꯗ indigenous people native people ꯁꯤꯒꯤ ꯑꯥꯔꯊꯁꯦ ꯀꯔꯤꯅꯣ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯆꯪꯁꯤꯜꯂꯛꯑꯒ ꯑꯩ ꯌꯥꯎꯕꯅꯦꯁꯦ ꯌꯥꯕ꯭ꯔꯣ ꯌꯥꯎꯏ ꯅꯪ ꯍꯧꯕꯗꯩꯗꯤ ꯌꯥꯎꯗꯦꯗꯅ ꯅꯪ ꯌꯥꯎꯋꯦꯕ ꯍꯧꯕꯗꯩꯗꯤ ꯌꯥꯎꯗꯦꯕ ꯑꯩꯈꯣꯏꯅ ꯊꯤꯔꯤꯁꯤꯗꯤ ꯍꯧꯕꯗꯩ ꯌꯥꯎꯕ ꯃꯤꯗꯨꯅꯦꯕ ꯍꯧꯕꯗꯩ ꯌꯥꯎꯕ ꯃꯤꯗꯣ ꯈꯪꯉꯕ ꯃꯌꯥꯏꯗꯩ ꯆꯪꯉꯛꯄ ꯃꯤꯗꯨ ꯅꯠꯇꯦꯕ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯣ ꯅꯪ ꯇꯥꯇꯣꯟ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯎ